Kuki terrorist sing namai tharam batana tanami phajin ki nongmai su kapsilaki village authority Sina gaiten kulda kuki lal huba sing na yumai thaba nongmai ka pa amasung mi phaba gi thabuk sa tharak pada pen da phongdok pagaloi na government na micham kunja sing bungak sen na bukulai paiba kuki lal huba sing ngak thok na khudak ta thabuk lokhat lu haina sina gaiten village authority na taksilagli Sina gaiten village authority gi chairman Rungsung Ulisis na phongdorok pada ngarang numit yung ba adwaida kulai paiba kuki gi kangbu amalakla kunja aseng aungsing bu matam khara Fajillure thamki aduga kingsan muiba kauba amabuna labuk ta chatpagi lambi tanong mai kapsilaki rungsung na hai ngehek lairaba matung anak pada laiba kuki khul amadagi mi khara laklaga sina kaithaigi umangi saruk ama mai tharam bagi pagrek na mai chaklaki mai chaklakpa adu atai umangi saruk sing yauselakadra haina pakhatna rabasu lal hubasing aduna kari tawrakadagi kibadagi mai muthat pasang bangamna kide Handak litan kulda thoki bathawdok atuna maram oirge kari thoklagadage haina kunjasing ni yamna kina leinari Manipuri Rifles ke personnel khara ama aduda leirabasu police outpost leiramba staff singdi SSLC exam center mathaw tawkhibna leikide maraksida sina kaithai village authority na press thadork pacherol amada ngasi numit ngarang numit yung bapung baroga makhai rom tapa matamda khulasina konma famda tek chatharak pa haibasi yamna sathiba ni angobo machugi bolero gari amada thawdok adubu chathakiba miyoi singna Leplenda kuki khul ama oriba lafrak khul tamna lakhi aduga makhoina sina kaithai village authority gi manung chanba lungtar hill range ki saruk khara mai tharam bani hairi litanda kuki militant sing na tangkhul sing da miyut minai sathari haiduna NISRC da wakat khrei Manipur gi sing amasung tamgi miyam gi damakta mathau ta bathabuk sing leptana pangthorak lebe indigenous peoples forum Manipuri IPFM gi maike gi tha sigi taret gi hauradana kuki militant sing na ukrul district ki litan sarai khong da leiba Maral leijeda batangkul naga sing da ka hen bamiut minai gi thawung sing sathare haiduna makhoi gi mathak ta lokhat pam thok gi thabuk sing lokhat piu haiduna aiba serol pesen kre serol asi forum asigi chief advisor asang kasar president P Rohen amasung general secretary N Ramta hungbamna punna khuek piduna ngasi New Delhi gi INAGPO complex ta leiba National Human Rights Commission NISRC gi chairperson da pisen ki bani hairi serola si commission gi maike gi official oina receipt tawre hairi serola sin hai tha asigi tareta gi horudana ku militant sing namyam gi haksing khongoi duna furu masel gi marak ta violence ki tawdok sing thoka laglei tha asigi ni pan da lipan sarai khong da tangkul naga amasung kuki sing gi marak ta furu masel gi rang thoklei hairi ba numit asigi numit yung ba matung da Assam Rifles na sagat pa kuki militant sing nanung thilpo bob ta tangkul sing gi yung kun ga manga mai thadoki haina su sar story security force sing na kuki gi yung sing bungak selaga tangkul nagagi yum sing dingak sen khide haina su maral siri thawong asi hena lusil hana bagi damakta kuki militant sing na mongko chepu sangkai amasung litan sarai khong sing pada central paramilitary force sing nang lai minabagi thawong su chathari hairi panbe abadi ngasi forum asina NISRC da pisin kiba waka cherol adu da kuki militant sing na central force sing ganak na lai minaba yum kai mai thaba yauna violence ki thawong sing chathaki bagini haiba photo sing su loina ki hairi Iran na nuclear gi matang da US ke wari sanarba sem sab khre US ke landa khuding ngak thokani haina section warul tham khre Iran na nuclear gi matang da US ke wari sanaba sem sab khre tha si kun ka taruk ta Geneva da nuclear gi matang da mu han wari sanaba matam tha khre lebak ani gi marak da Iran ga nuclear program gi matang da unkhana gi changwang khalak pa ga loina lebak ani gi marak da lan gi thorong tawna duna leiri Iran da nuclear program gi matang da diplomatic solution ama purang na Iran na phongdok pa ga loina na kari gumba Washington na Iran gi matak ta military action chatharak pa sing ngak thokani haina so akan wafam thamki Iran gi Ministry of Foreign Affairs ke wangangloi Ismail Bagai na ngasi phongdoki bada US ke attack kuding mapulanda bagi thawong ni haina logari amasung attack kuding mapungak thokna ba sem sari haina sumakata na phongdoki pawmising ko unabada Foreign Affairs ke wangangloi Ismail Bagai na lebak amada attack to bagi thawong bulanda bagi thawong ni haina lobaga loina landara kuding ngak thokna bagi chapchaba right lai haina su phongdoki hauki ba iraida US President Donald Trump na nuclear deal gi matang di yasin na puraktra badi Tehran gi mathakta landagani haina phongdok khaba matung de Iran gi maikei gi bari sanana ba khongtang asi paikala ke bani ngarang Iran gi President Masoud Pezeshkian na US ka nuclear gi matang de bari sanagadori ba se pungning thawgali adu mapu Tehran su thasi kun ga taruk to bari sagadori ba gi matang da mai pak na ba sem sari Iran na matam pumna makta ing tapa amasung tangtulai thabagi wakalon sing adu thadok palai tri haina su President Masoud Pezeshkian na social media post extra phongdokhi lebak ani na Oman da ani la wari sanakra matung da thasi gi tara ka taret tasu Switzerland gi konung Geneva da lebak ani gi oiba wari sanaki ahumlak su bo oina Geneva da lakadori ba sagol senda nuclear gi matang da nakoi na wari sanagani haiba gi matam thakro ba US ke meke de dikari gum bo wafam amata poktorak pa leitri
Iran Russia की मरकता लोन soldier fire missile deal taunakre Iran amasung Russia ki marakta loan dollar million changmaga marfuga mapan gi khulai leiba yonbagi yana basing thamnakre khulai leiba yonbagi yana ki matung in Russia dagi Iran na soldier fire missile kaya lai gadori haina Financial Times na report tawrakre Russia ki marakta khulai leibagi yana basing adu mamang sahi gi December da Moscow da khuyek pina kibani khuyek pina kiba adu da Iran na Russia dagi Bharat launch unit chamnga men portable amasung 9mm sahung kuntra gataruk missile lising ani chamnga leibagi wafam yauri matik mai leir khulai sing adu kumja 2027 dagi 2029 fawbagi manung da Russia dagi Iran da purakna bagi yana basu thamki haina FT na phongdora kre khulai leibagi yana badu Russia gi arms exporter Rosport amasung Iran gi Ministry of Defense amasung Armed Forces Logistics mari thamna ki bane Kim Jong-un amuk hanna Workers Party of Korea ki General Secretary oina khankre North Korea gi lusingba Kim Jong-un bulengak pairiba Workers Party of Korea da amuk hanna General Secretary oina khankre Pyongyang da hokiba sagul senda pangthokiba Workers Party of Korea WPK gi mapan suba mifamna Kim Jong-un bu amuk hanna General Secretary oina khankibani haina lenga ki makada leiba Korean Central News Agency na ngasi reporter kre sahi manga koding gi pangthokpa WPK gi mafam da party gi mihut lising manga rom saru yaki WPK gi mapan suba mifamna Kim Jong-un bu amato oina General Secretary oina khankibani Kim Jong-un bu amu hana WPK gi General Secretary oina khankiba asina leibak adu gi lan mida sauna ahongbo kaya purakpaga loina leibak ki yaifabu oina kani haina su WPK gi mifam da amato oina wari bloki WPK ki Secretary Rihana phongdo khibada Kim Jong-un gi midiang makhada leibak asifu athingba yaudana saukhatpa lambida purakpa ngamgani haiki Kim Jong-un gi makhada leibak asigi athingba kaya thamjin kibabu tarai na mayokna watana tana yekna oiriba singda su leibak ki mapangal sapsana khangan bangam ki ngarang gi miyam na WPK gi Central Committee gi mihut singkhan kibaga loina Kim Jong-un Pak Thasong Jengang amasung Riwan bu elected member oina khanki WPK gi mifam asin North Korea gi oina di khwaidigi awangba thaki warep launaba body amani Nigeria lanmina Daiska Salminaba ISWAP gi terrorist kunga manga hatre Nigeria lanmina leibak adugi Brono state sa thakiba operation amada Daiska Salminaba terrorist group ama oiriba ISWAP gi militant kunga manga hatre haina authority singna phongdokre theater command media information officer oiriba sani uba nangarang phongdorkpada warul amada Nigeria gi lanmi singna liman kara amasung kuwa gi mafam singda lotuna leiriba ISWAP terrorist singi mathakta operation sa thakiba da masing yamlaba militant sing adu hat pangam kibani hairi Nigeria gi television channel ama phongdorkpada militant sing na Nigeria gi lanmi sing na sauna khuthokna kibada terrorist taraga manga sigi amasung karana nongmaina panki Nigeria lanmina terrorist sing ki mathakta landa sa tharakpada terrorist sing adu motorcycle manga ta tongduna mafam adu thadokna chen ki haina sani ubana phongdokpaga loina to phom amada landa kibaga makata na terrorist tara hat pangam kibani terrorist sing lotuna leira mafam kaya so manghan takhan kibaga loina terrorist sing naramba gari ani yamla khulai sing amasung nongmai maru kaya so phagat pangam ki leiba adu gi tongan mafam sing da Bekohram amasung ISWAP terrorist group sing na toina misam sing gi mathakta landa kaya sa thakibani leibak adu da Christian lining setpa sing gi mathakta mute mine kaya sa thakibabu US na kan mamongda yaning da phongdoragli